ꯈꯨꯔꯨꯝꯖꯔꯤ SKTV News ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐꯕꯤ ꯇꯧꯔꯦꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ India polio laina laitre hairabsu yumthangnaba leibaksinda wild polio virus leibana adumak cheksinba mathak tai haina Manipur lainga ke Family Welfare Services ke Director Dr. N. Vinona Fongdokre amasung National Highway number 2 da chathariba economic blockade pung nifnipan ni manungda handoknaba center amasung state lainga ka kotu na matam thakre Hauzik Pau Sandokna Pizari India si kumjali singani taramari da polio laitre haibagi certificate fangkhrabasu yumthangnaba leibak singda wild polio virus leibana adumag chection thorang lokhatpa mathoktai haina Manipur lainga ke Family Welfare Service ke Director Dr. N. Vinona Fongdorakli wafamasi Directorate of Family Welfare Services amadi State Health Society NHM na sinduna Let's the victory over polio continue with 2 drops of life haiba wakhalonda pangthokpa National Immunization Day Intensified Pulse Polio Immunization Program hogdokpagi thoramda fongdokhibani Directorate asigi office ta pangthokpa thoram aduda Dr. N. Vinona hai hauziki matamda transport ki khongjel asi aduki matik yangba maramna yumthangnaba leibak singda muthatpa ngamdana leiriba polio laina asi India da khanghaudana yaurakpa yabagi oithokpa lei maramaduna Chahi manga faubagi manungda leiba angang singda polio vaccine drop ani pithaktuna laina asidagi ngakthoknaba hotnaminasi polio hairiba laina ase muktang nakhrabati punsi chupa disability amagum oikhiba yai amaromda polio nabagi mawong asi Chada humfudragi changda khangdabasu leiri maram aduna mama mapasingna yariba makhai angang singbu polio butta Puthoraktuna polio drop asi pithakpiu ngasi chitha hoba angang singi oinadi health workers singna hayengdagi horaga numit nini chupna yum da chatuna polio pithakani mamangdadi angang chada marfudrani panda polio pithakpa ngamkhi adubu chahi asigi oinadi chada chamagi polio pithaknaba pandam thamli haina mahakna fongdokhi Intensified Pulse Polio Immunization 2026 ke National Immunization Day ngasidagi Imphal West amasung None District tasu hogdokre Imphal West District ke oina National Immunization Day gi campaign adu lamphel pata leiba RD Wing gi Model Immunization Center da district asigi CMO na hogdokhi campaign asigi manungda pokpada ngai riba angang dagi masagi chahi manga suraba angang khudingmak oral polio vaccine Pinabagi pandam thamli polio laina leitaba India ma oinabagi changsilakliba campaign asi numit humni chupna chathagani masida yum da chatuna polio pithakba yaraba angang sing amata chithadanaba oral polio vaccine pithakani hairi loinana Ayushman Bharat Digital Mission ni makhada chahi suraba angang singi digital health record thamnabagi damag Ayushman Bharat health account sing su sem gadauri nakalamaromda National Immunization Day Pulse Polio Program 2026 asi None District ki oinasu PSC None da CMO Dr. Azin Maringmai amadi District Immunization Officer yauna campaign hogdokhi None District ki oina pokpada ngairiba angangdagi horaga masagi chahi manga suraba angang lising mariga chamaga kuntrani thoida oral polio vaccine pithaknabagi pandam thamli masigi damak district asigi tongan mafamda polio booth chamaga kulhumdoi hangdokani hairi Yaingang Pokpi Primary Health Center na kuonba nongada da hangba relief camp yauna tongan mafam mapan da supun na angang chamri gayang kay mathoida polio hidak pithang na bagi pandam da state level National Immunization Day Pulse Polio Immunization Program 2026 hogdokhi program asigi makhada ngasidagi Yaingang Pokpi PSC na kuonba khul amadi laikai da polio booth hangdoktuna angang kaya da polio gi hidak pithakhi ngasigi polio immunization aduda Yaingang Pokpi PSC gi tongan ba staff sing amadi khul kaya gi asa worker kaya su sarukyakhi
पांथोइबा प्रोग्राम जी ऑल इंडिया नेशनल के ओइबा प्रोग्राम दिन नते मसी सब नेशनल इम्यूनाइजेशन पोलियो इम्यूनाइजेशन प्रोग्राम हाइदना इंडिया की लेरिबा स्टेट लोइनबक नतबिदा स्टेट खर खंखटलगा तौबा अदु ओइबा स्पेशल ओइबा प्रोग्राम नि मसी प्रोग्राम जी IPPI इंटेंसिफाइड पल्स पोलियो इम्यूनाइजेशन 2026 मसी जून के तांग 19 सिदगी होरगा जून के तांग 13 ट्यूसडे मे पावा लेतना चथरगदबनी National Highway Number 2 da economic blockade chathakibadagi Kangpokpi district ki miyam kham thengna ware center amadi state lengakna pung nifunipan gi manungda lambi asi hangdokna ba kotu na matam thakre hiramasi gi matangda committee on tribal unity kotu gi maikaidagi thadorakpa cherol amana hai hauzik oiriba phibam asigi matangda ngarang Kangpokpi district ki manungda laiba CSO singi apunba mifam ama kotu gi administrative office da pangthoki mifam aduna Kangpokpi district fauna chatliba national highway amasung interstate highway singda thama hena blockade chatharakpadagi district asigi miyamna nongmada mathau taba potlam kaya fangdabagi matangda kupna khanakhi national highway da maram chadana hangliba checkpoint amadi gate na chingba sing pungni funipan gi manungda lauthokuna mahausagum gari chathok chasin yahanaba center amasung state lengangna matam thakhi Gerald asina makhatan hai Thama hena national highway amasung interstate highway singda economic blockade chatharakpana maram oiraga Kangpokpi district ki miyam kham thengna ware nongmada tangai fadana changba potlam sing yauna hidak langthak amadi commercial gi oiba potlam sing amata fangdre masida sunatana district asigi miyam ning tamna chathok chasin ngamdre hairi oiriba phiba masigi waroshina ma puraknaba leingakta kayara khanna khanghanba leiraba sunga si fawba masak thokpa thabak amata paikhatana leiri tuna thariba pung nifunipan gi manung asida lengangna singthaningai oiba khongthang amata lokhalakta tarabadi kuki jo miyam gi hag apamba sing amadi miyam gi security gi damak democratic oiba khongthang sing lokhalagani masida pandaba thodo wathok sing thorak patarabadi madugi tekchak pumnamak state lengak amadi mari lainaba authority singna pugadabani haina cherol asina makhatana khangalakli Paugi marak than atemba break amatang lominasi. Lalabeti sumthokpa mosalabeti nalanba mipum khudimaki haunasan. Aihak jeni khurai laibak sembada mipum khudimaksu saruk yamina si haituna pauseng khara puduna laksari. Voter list singbo taseng na thamnaba eligible oiba voter singdamak yauhannaba ECI na special intensive revision haibadi SIR 2026 haure Mei gi tarik 13 dagina June gi tarik 19 phawbada BLO yumthong khutingi lakani makhoina piramba enumeration form mention biraga BLO da sinabiyu enumeration form submit tawidrabadi voter list da ming yaurok loy akupa marol gidamak BLO da hangbiyu natraga 1950 da call tawbiyu I am in RU SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magun leiraba service asida adumsu yawiu akupa marol gidamak mobile number 7005259437 natraga 8974209157 da call tawbiraktuna khangbiba yagani break matungda mayamum kahna taram nokchari India pumbada chemical yauba khutchem gi har sizinabagi chang hanthanaba hotnarakpagi manung chana Manipur da sultamna tapna thabak paikhat pa horakli ngasi Manipur lainga ke agriculture department na sinduna miyamda
chemical har sizinaba hanthahanaba awareness pibagi saruk ama oina lawmisingda field demonstration utuna takre Imphal district ke manung chana laiba lamlaigi purai romba lokonda lawmisinga loinana field demonstration pangthoki maduda Department of Agriculture ge director Peter Salam amadi lamlai AC ge MLA KH Ibomsa su saruk yaduna lawmisingda bio fertilizer karamna sizinagani haibagi matangda awareness pikhi thoram aduga mari lainana MLA KH Ibomchana hai chemical fertilizer sizinabadagi mahut bio fertilizer sizinabana chathok hengat hanbaga loinana hakchang su fahali bio fertilizer makhalasi lamlai AC gi lofam hector chani romda khana sizinaduna kanaba fangbangam khre haiki amaromda agriculture department ke director Peter Salam hai chemical har sizinaba hanthanabagi lokhalakpa thorangi manung channa mamang chahid hector kulomda chemical har gi chang chada kunwanga hanthanduna changyeng tawkhre handak chahi gi oina hector kunda chemical fertilizer sizinaba chada yankhai gi chang hanthanaba pandam thamli atopa hector chama taradana chemical har chada kunmanga hanthanaba pandam thamli experiment oina chathariba thorang asi mai paklabadi lamdam asigi lomi singda thorang asi pak sanna paikhatnaba honagani haina mahakna phongdokhi People's United Youth Alliance Puyana haukiba tangkun tarukta sugnuda laiba sub-district hospital yang silaba matung media da thamlakhiba wafam sing adu laibak thibani haina sub-district hospital asige senior dental surgeon Dr. Langolzam Hector na phongdorakli ngasi thawala pangthokpa paumi singa unaba amada Dr. Langolzam Hector na hai sub-district hospital sugnugi dental doctor anigi manungda doctor amadi chahi asigi February thadagi June tha fawbada hospital da lakpagi khudam leite haina puyana phongdokhiba laibak thibani magna hospital asida February thada patient 38 March thada 13 April da 13 May da 38 amadi chatliba June tha asida patient 33 layengki chayol asida su mahake duty leiba numit singda hospital da chatuna patient 32 layenglamki pumnamagasi ticket counter dagi ticket kaklaba matung yengba oibana hospital da record leiba ngaktani lengaki makha da thabak tawduna doctor ama oirakpadagi posting gi damak ngasi fawba haijaba laikhidri sub district hospital sugnu da Imphal dagi lapna chatuna miyam gi damak thabak tawnaribani masi pumnamak sugnugi miyam na hena khanglaba wafamni miyam gi damak kathokpa amaga loinana thabak tawriba asida puyagi wafam khara aduna maram oiraga ninghanaba fawhale maram aduna puyagi member singna sengdoraknaba Dr. Hector na appeal tawki Hokiba tang kuntaru irai namik June gi thada puya haina long form da haigana People United Youth Alliance ki miyoi khar lakpiraga dental doctor anigi marakta amana February thadagi June tha ngasi bokta lakpagi khudang changdam amata leitena wahi khar phongdomi hariba wahi si aranmani kagina matamda phagi February thada ai mi 67 ningjagi adagi March dana mi 13 April dana 13 May dana 87 June hojigi running thadana 66 patient ningjai hariba sing asi phagi ticket counter dagi ticket ka aba matungda aigi clinic ta laaga clinic asidagi hostel gi manungsidagi aigi tongan ba bukum su leijai skri puyagi amusing sinau sinna amutang laaga yembiraga su phagani RIMS Imphal gi Department of Pediatric and Preventive Dentistry Dental College na silaga haukiba tangkun tarukta luang sangmam da leiba Carmel Jyoti Children Home da oral health ki matang da awareness program ama pangthokre thoramadu Indian Society of Pedodontics and Preventive Dentistry gi nani muskan amadi nurture educate serve and treat haiba thorang makhada pangthokibani awareness program aduda Department of Pediatric and Preventive Dentistry gi head Dr. Wairokpam Bhumikana oral health ki matangda marik chumba wafam kaya thamduna angang singda ahen balok sing pikhi loinana Dr. Lalina Rajkumari na brush tawbagi mawong mataw kaya so demonstrate tawduna saruk yakhiba angang singda khanghanki chawrangna angang humfumanga rom na saruk yakhiba thoram aduda toothbrush sidak langthak amadi atai potlam kaya so yen thokhi
Narcotic Drugs and Psychotropic Substance NDPS Act na piba chairak son banamaram oiraga war on drugs mai pakpa ngamdabani haina uripok acidagi mirep oigadawriba Lashram Bridge Kishorna Fongdorakli Nagamapal Paunam Lekaida Leba Mahakiyumda Pangthokpa Public Document Facilitation Camp Kamari Laina na Pangthokpa Thoram Amadawa Pharmacy Mahagna Fongdokibani Thoram Aduda Abha Registration Yauna PMJY gi Health Card Sing Beneficiary Chama Hen Batayen Thoki Thoram Aduga Mari Laina na Bridge Kishorna Hai Malemda Mayai Kabachinja ki Horak from Oiriba Golden Triangle na Konba Thailand Laos Amadi Myanmar da drug ki case ta chenaba sing chairak pinaba akanba ek semi Manipur da su war on drugs haina lauraba su drug kamari leinana fapun bamiyoy sing da pigadaba chairak ti aduki matik soli maramaduna aikhoi gi mihut singna thongna leina drug kamari leinana faba miyoy sing siba ki chairak fawba piba yaba ek sem na ba hotnagadabani haina mahakna fongdokhi अकोगी पब्लिक डिस्ट्रीब्यूशन जी तसेंगना फंगबगी पोट अमा वाटपसी ऑनरेबल सीएम प्रोजेक्ट नौनल गवर्नमेंट पाइबिरेसिना यंगजनबियु मेन ओरिबल पोटी चेंग येनबै फिबम पब्लिक डिस्ट्रीब्यूशन अतोपा का सेंबा अरुगा लोकल फंड म्यामसी प्रोजेक्ट रूमर यामना थोई अदुना अकोगी ऑनरेबल सीएम ना यंगजनबियु कगिनो द अर्बन एरिया निना सी यावदना अकोई हिंगबंग अमोय हाबगी अकोई हिंगबदा वाई हाबसे सी आइना फोंदोकसरी Hairok Part 2 Mayai Lekaidagi Nata Sankirtanagi Artist Khundong Mongkulana Ikhang Khanghaudana Haukiba Tangkun Tarukta Laikidabada Hairok Part 3 Lam Marifang Balairakta Laiba Cultural Research and Training Center CRTC na awaba fongdurakli Laikidraba Kulasi CRTC Hairokta Matam Sangna Sankirtanagi Artist Oina Lairamki Mahangna Laikidabada CRTC gi Artist Singna Minute ani 2 minute leptuna awaba fongdok pagaloinana Imung Manungi awaba dasu Sarukyari Haina CRTC Mai kaidagi khangalakli World Cup ta match taret lak thangna na goal chanba ngambagi anoba puari amanga si Lionel Messi na Jordan ga sanaba match amada thamba ngamkhre loinana chathariba World Cup asigi round of 32 gi team sing khangat paloikre Group J gi ngase ayuk sana khiba match ta Argentina na Jordan bu panjal ahum amada maithiba pikhi match aduda Lionel Messi na goal ama chanba ngamduna World Cup ki match taret lak thangna na goal chanba ngambagi anoba record ama thamba ngamkhi chathariba World Cup asigi ngasi group stage ki sanaba loikhibada Lionel Messi na punna goal taruk chanduna Golden Boot ki lamjelda mangzil thaba sanaroi oiri amaromda haukhiba nongyai matungda sanakhiba group L ge England na Panama bu panjal ani sinoda maithiba piduna group ki winner oiba ngamkhi group asima ke atopa match amadana Croatia na Ghana bu panjal ani amada maithiba piba ngamkhi group L dagi England amasung Croatia na winner amadi runner up taduna round of 32 da mafam amamam kanba ngamkhi Ghana su hairiba group asidagi point mari fangduna round of 32 ge qualify oikhi amaromda group K gi match ta Colombia amadi Portugal panjal amata chanaba ngamdana draw oikhi Group asima ke atopa match amadana Democratic Republic of Congo na Uzbekistan bu panjal ahum amada maithiba piramkhi Group K gi oina Colombia na point taret fangduna group winner amadi Portugal na point manga fangduna runner up tabaga loinana mathangi knockout round changba ngamkhre Democratic Republic of Congo na point mari fangduna best third ki team nipan khangat pada yauduna round of 32 da yawba ngamkhi nakalamaromda group J gi match amada Algeria amadi Austria na panjal ahum chanaduna draw oikhi group asida Argentina point mapan amadi Austria na point mari fangduna round of 32 da mafam kanba ngamkhi group asidagi Algeria su point mari fangduna best third ki team nipan khangat pada yauduna round of 32 da changba ngamkhi round of 32 gi hanba match ngasi nongyai matung pung tarani thoi makhai tabada USA gi Los Angeles Stadium da South Africa amadi Canada ga lamba tongdaragani loinana hayeng numidangi pung Taramakai tabada USA ge Houston Stadium da Brazil amadi Japan ge ani suba match sanagani round of 32 dagi maithiba nangba team sing World Cup asidagi mapan thokhidawribani Aroibada maroiba pausing amuka na pizari
India da polio laina leitre hairabsu yumthangnaba leibaksinda wild polio virus leibana adumak checksinba mathau tai haina Manipur lainga ke Family Welfare Service ke Director Dr. N. Binona Fondokre. Amasung National Highway number 2 da chathariba economic blockade pung nifunipan ni manungga handoknaba center amadi state laingakta kotu na matam thakre. Mata asida bulletin asi loishinjare Manipur miyam gi punsida khwaidagi hena maroiba state asigi leba asigi madi malem gi ipau singi damak Sktv'S news bu miteng taduna leibiu loishilakpada punang pu mukahna khurumjari.